Arambai News Guwahati da Maitel Longi Pau Tabiri Singbu Yan Han Wangta da Chingangbam Susitra Nina Kurumjari Hujing Asigi Samlapa River Pau Sing Lowira Se Ngasi Dispur da Famkiba Assam State Cabinet na Maroiba Warip Kya Lowkre Ningsing Bayai Handak Kharani Mamangda Assamgi Semi Himanta Biswa Sarmana Mahak Lakpagi the Mug Lambi Kuina Tingduna Tamlambagi Lambi Lamjagda Nangawi Dishida Chaingang Kibadu Tasing de VIP culture Tupchin Nabagi Pandam Dani Haina CM na Haikibane Madugi makha tarak poina miyamnasu tasengna wafam adubu harauna lawsinki amadi ngasi phamkiba cabinet mifamna MLA minister tanatana CM gi convoy chatpadasu lambi minute anidagi hena thingba yararoi amadi Guwahati gi manungi oina CM gi convoy taruk khaktamak chatpa yagani aduga Guwahati gi mapandana gari tarani thoi khaktamak chatpa yagani haiki Asigi sumathakta CM convoy na traffic ta athingba piba natraga ambulance lephan basu yararoi haina ngasi phamkiba cabinet na warip lauki ngasi dagi Assam police ki name badge ta SMS na iba hokre police ki khwaidagi makok thongba officer dagi horaga constable fawbagi lengzum amadi thabak ta ming amadi pham SMS ta iragane Kamrup district ki office sing dasu SMS na name plate ibagi chanabi si horagani hairi Nakalamaromda Supreme Court nasu police ki matang dadi English na name badge idabada athingba natraga akaiba amata leite hairi Assamda SMS na iba name badge thetpa sina micham miyamga hen naksinaba ngammi haibagi thazabada SMS na iba hobani hairi Ngasi CM Himanta Biswa Sarmana mahakna CM oiba makhaidi Assamda anti drug operation leptana changsin kani aduga loinana Assamda police ras leigani maramdi police ti micham miyam ngak senabagi damaktani haikre Congress na PSO thamdabagi matangda ngangkiba wangang sing adubu paladuna police pu nungsidaba natraga police ki mateng pangdrabade Congress na makoi gi PSO thadokpada akaiba mata leite su hairake Assam dangasidagi hauna lenga ki thoramda MLA minister tanatana chief minister rasu felicitation tauba habidi lengyan phi yanbagi chanabida athingba thamkre public meeting gumbadadi yari adubu lenga ki oiba thoramdadi lenga ki miyoi singda felicitation habidi phi na chingba yanduna ikai khumnaba utpada athingba thamkre Assam amadi Arunachal ngamkhaida ngasi hingsagi thokdok kya thokre ngarang tani CM Himanta Biswa Sarmana Assam amadi Arunachal ngamkhaigi chayet nabasu santainaragani Arunachal gi CM Pema Khanduga wari sanaba hogatle haikibadugi nongandringai ngamkhaida unkhatnaba kangkhalakle Assam gi lamda culvert ama semlingai Arunachal gi miyam laktuna tankhaiki Assam gi bike ama mai thabaga loinana gari kyasu thugairamki Chayamadi ten na chingba paiduna lakhi hairi thogdogasi mathaga samgi Gogamuk police station gi manung chana hime basti da ngasi numidang wairam thokibane cheragasida CM Himanta Biswa Sarmana ngamkhai district singi DC sing phaminaduna chayet naba santaina ba honanabagi haikre hairi Congress na Rajya Sabha gi seat amakhaktang oirabasu phangnanaba AIUDF ka naksinanaba kanna hotnaringai tanja sida Minister Piyush Hazarika na Congress na Rajya Sabha gi seat amaphawa phangbangamloi animak BJP na logani harakre Thengal kasari mikhal phibam thina maithi khraba matung Rajya Sabha da su Congress ki phibam yamnamak sokani Congress na sumna 0-0 phanglakpa sina Rajya Sabha da su Assam dagi Congress ki mihut 0 oiragani karemna rakre Assam da lalholub ani habdi Alpha I amadi KLO khaktamak ngaisilakle surrender natraga lengaka ceasefire tongnadriba se Alpha gadi santigi chukti tongnadapatang ngaire haibayai santigi khongjangda changsinba haurakhrabane sabna Alpha gi maikaidagi ceasefire lokthuk patanatana haukiba ningtamba numit habdi August 15 amadi Republic Day 26 January da Alpha na mahausagum hadakti ban kaukide Asumna tapna naksinarakpa sina nomadi Alpha amadi lenga ki marakta santigi chukti tongnaraba yana leirakle aduga KLO gasu wari sananaba hotnari haina CM Himanta Biswa Sarmana ngasi UGPO amadi TLA na kulai thadoktuna surrender tawbagi thoramda wafam singasi phongdokhibane United Gorkha People's Organization UGPO amadi Tiwa Liberation Army TLA na ngasi kulai thadoktuna surrender tawkhe
UGPOꯒꯤ ꯀꯥꯗꯔ ꯄꯨꯟꯅ 130 ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈꯤ꯫ ꯃꯥꯔꯋꯥꯔꯤ ꯑꯃꯗꯤ ꯕꯤꯍꯥꯔꯤ ꯂꯂꯣꯟꯕꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯅꯠꯇ꯭ꯔꯒ ꯀꯤꯍꯟꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯀꯜꯆꯔ ꯑꯁꯤ ꯇꯣꯛꯄ ꯇꯥꯏ꯫ ꯂꯂꯣꯟꯕꯁꯤꯡ ꯑꯁꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 2-3ꯗꯪ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯄꯤꯔꯤꯕꯅꯤ, ꯍꯤꯡꯍꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ CM ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯊꯛ ꯑꯁꯥꯝꯒꯤ ꯇꯤꯟꯁꯨꯀꯤꯌꯥꯗ ꯄꯦꯔꯥꯒ꯭ꯂꯥꯏꯗꯤꯡ ꯇꯧꯔꯤꯉꯩ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠ ꯗꯤꯕ꯭ꯔꯨ ꯁꯥꯏꯈ꯭ꯋꯥ ꯅꯦꯁꯅꯦꯜ ꯄꯥर्क ꯃꯅꯥꯛꯇ ꯂꯈꯤꯝꯄꯨꯔꯒꯤ ꯄꯪꯀꯖ ꯒꯣꯒꯣꯏ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯄꯦꯔꯥꯁꯦꯂꯤꯡ ꯇꯧꯔꯤꯉꯩ ꯆꯥꯎꯔꯥꯛꯅ ꯐꯨꯠ 200-300ꯒꯤ ꯑꯋꯥꯡꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯔꯅꯦꯁꯇꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯔꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯗꯤꯕ꯭ꯔꯨ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯁ꯭ꯀꯥꯏꯂꯦꯟ ꯔꯤꯖꯣꯔꯠ ꯀꯧꯕ ꯇꯨꯔꯤꯖꯝ ꯁꯥꯏꯠ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯔꯤꯖꯣꯔꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯩꯇꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯤ ꯕꯦꯅꯣꯚꯦꯂꯦꯟ ꯁꯣꯁꯥꯏꯇꯤ ꯁꯤꯜꯆꯔ, ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯗ ꯁꯤꯜꯆꯔ ꯕ꯭ꯔꯥꯟꯆ, ꯅꯍꯥꯔꯣꯜ ꯆꯥꯎꯈꯠ ꯃꯔꯨꯞ ꯀ꯭ꯂꯕ ꯁꯤꯜꯆꯔ ꯑꯃꯗꯤ ꯕꯔꯥꯛ ꯃꯄꯥꯎꯒꯤ ꯑꯄꯨꯟꯕ ꯊꯧꯁꯤꯜ ꯃꯈꯥꯗ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯃꯅꯤꯄꯨꯔꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯁꯤꯜꯆꯔꯒꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ 4-day ꯄ꯭ꯔꯥꯏꯖ ꯃꯅꯤ ꯕꯦꯗꯃꯤꯟꯇꯟ ꯇꯣꯔꯅꯥꯃꯦꯟꯠ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 13ꯗꯒꯤꯅ 16 ꯐꯥꯎꯕ ꯆꯠꯊꯔꯛꯈꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯁꯥꯟꯅꯔꯣꯏ 65ꯅ ꯀꯦꯇꯦꯒꯣꯔꯤ 5ꯗ ꯍꯦꯗꯥꯅꯈꯤ꯫ ꯍꯦꯗꯥꯅꯕꯁꯤꯒꯤ ꯑꯟꯗꯔ 17 ꯒꯔꯜꯁ ꯁꯤꯡꯒꯜ ꯀꯦꯇꯦꯒꯣꯔꯤꯗ ꯑꯁ꯭ꯃꯤꯇꯥ ꯗꯦ, ꯑꯗ꯭ꯔꯤꯖꯥ ꯆꯧꯙꯨꯔꯤ ꯑꯃꯗꯤ ꯀꯦ ꯁꯣꯅꯥꯛꯁꯤꯅ ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯃꯅꯥ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯧꯈꯤ꯫ ꯑꯟꯗꯔ 17 ꯕꯣꯏꯁ ꯁꯤꯡꯒꯜ ꯀꯦꯇꯦꯒꯣꯔꯤꯗ ꯑꯁꯤꯁ ꯁꯤꯟꯍꯥ, ꯏꯟꯗ꯭ꯔꯥꯅꯤꯜ ꯚꯧꯃꯤꯛ ꯑꯃꯗꯤ ꯔꯣशन ꯏꯪꯒꯨꯗꯝꯅ ꯃꯦꯟꯁ ꯑꯣꯄꯟ ꯁꯤꯡꯒꯜ ꯀꯦꯇꯦꯒꯣꯔꯤꯗ, ꯑꯗꯨꯒ ꯑꯂꯣꯛ ꯁꯤꯟꯍꯥ ꯑꯃꯗꯤ ꯕꯣꯅꯦꯞ ꯁꯤꯟꯍꯥꯅ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯃꯅꯥ ꯂꯧꯈꯤ꯫ ꯚꯦꯇꯔꯟ ꯗꯕꯜ ꯀꯦꯇꯦꯒꯣꯔꯤꯗ ꯑꯃꯔꯖꯤꯠ ꯚꯠꯇꯆꯥꯔꯖꯤ ꯑꯃꯗꯤ ꯄꯜꯂꯕ ꯗꯥꯁꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯋꯥꯏ ꯃꯤꯂꯟꯖꯤꯠ ꯁꯤꯡ ꯑꯃꯗꯤ ꯖꯥꯒꯣ ꯖ꯭ꯌꯣꯇꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯅꯤꯁꯨꯕ ꯃꯅꯥ ꯂꯧꯈꯤ꯫ ꯀꯦ ꯁꯣꯅꯥꯛꯁꯤ ꯁꯤꯡ ꯑꯃꯗꯤ NG ꯌꯥꯏꯐꯕ ꯁꯤꯡꯗ ꯕꯦꯁꯠ ꯏꯃꯔꯖꯤꯡ ꯄ꯭ꯂꯦꯌꯔꯒꯤ ꯃꯅꯥꯁꯨ ꯄꯤꯈꯤ꯫ ꯄꯟꯕ ꯌꯥꯏ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯖꯅꯋꯥꯔꯤ 18ꯗ S. ꯀꯣꯝꯂꯥꯀꯥꯟꯇꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯃꯤꯐꯝꯗ ꯁꯤꯜꯆꯔꯒꯤ MLA ꯗꯤꯄꯥꯌꯟ ꯆꯀ꯭ꯔꯕꯔꯇꯤꯅ ꯃꯅꯤꯄꯨꯔꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯂꯨꯄꯥ5 ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯂꯝꯈꯤꯕꯅꯤ꯫ ꯂꯈꯤꯄꯨꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯨꯄꯥꯏꯕꯥꯂꯤ GP ꯁꯤꯕꯄꯨꯔ ꯄꯥꯔꯠ 1 ꯅꯖꯔꯄꯨꯔ ꯂꯥꯏꯂꯤ ꯕꯤꯕꯤ ꯆꯍꯤ 63ꯅ ꯄꯣꯏꯂꯥꯄꯨꯜ ꯀꯣꯟꯊꯥꯒ꯭ꯔꯥꯝꯗ ꯂꯩꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯦꯞꯂꯤꯉꯩ ꯑꯣꯇꯣ ꯑꯃꯅ ꯊꯦꯡꯖꯤꯜꯂꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯒꯤ ꯂꯝꯕꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯌꯨꯝ ꯅꯖꯔꯄꯨꯔꯗ ꯉꯁꯤ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯔꯥꯍꯤꯃꯨꯗꯤꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ ꯂꯈꯤꯄꯨꯔ ꯃꯁꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯅꯥꯎꯖꯝ ꯇꯣꯟ ꯁꯤꯡ, ꯃꯦꯝꯕꯔ ꯅꯤꯉꯣꯝꯕꯝ ꯔꯟꯖꯤꯠ, ꯃꯣꯍꯝꯃꯗ ꯍꯥꯕꯤꯕꯨꯔ, ꯃꯣꯍꯝꯃꯗ ꯅꯥꯖꯤꯔ ꯑꯍꯃꯗꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯕꯨ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕꯤꯅꯕꯁꯨ ꯊꯧꯅꯤꯖꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯥꯝ ꯎꯃꯥ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯤ ꯗꯦꯚꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯑꯁꯥꯝꯒꯤ 12ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯉꯁꯤ ꯎꯗꯩꯄꯨꯔ ꯂꯥꯏꯁ꯭ꯔꯝ ꯚꯕꯟ ꯍꯣꯖꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯖꯥꯏ ꯎꯃꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯀ꯭ꯔꯝ ꯆꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯑꯐꯣꯡꯕ ꯃꯤꯐꯝꯗ ꯎꯃꯥ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯁꯔꯠ ꯆꯟꯗ꯭ꯔ ꯁꯤꯡ, ꯑꯦꯗꯚꯥꯏꯖꯔ ꯄ꯭ꯔꯣꯐꯦꯁꯔ ꯖꯣꯏ ꯀꯨꯃꯥꯔ ꯁꯤꯡ ꯑꯃꯗꯤ NG ꯕꯜꯗꯦꯕ ꯁꯤꯡ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ L. ꯆꯤꯡꯊꯪꯈꯣꯝꯕ ꯑꯃꯗꯤ ꯆꯣꯡꯊꯥꯝ ꯏꯟꯗꯤꯔꯥ ꯗꯦꯕꯤ, ꯇ꯭ꯔꯦꯖꯔꯔ KSH ꯔꯥꯖꯕꯥꯕꯨ ꯁꯤꯡ, ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯚꯥꯏꯖꯔ TH ꯒꯨꯅꯃꯅꯤ ꯁꯤꯡ ꯑꯃꯗꯤ NG ꯒꯨꯅꯀꯤꯁꯣꯔ ꯁꯤꯡ, ꯎꯃꯥ ꯀꯥꯡꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ K. ꯀꯨꯟꯖꯕꯥꯕꯨ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯨꯙꯆꯟꯗ꯭ꯔ ꯁꯤꯡ, ꯂꯣꯏꯅꯅ ꯍꯦꯟꯗꯂꯨꯝ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤ꯫ MDCꯒꯤ ꯃꯦꯝꯕꯔ TH ꯏꯔꯥꯕꯣꯠ, AMSP ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ T. ꯃꯅꯤꯍꯥꯔ, WMC ꯍꯣꯖꯥꯏ ꯖꯣꯟꯒꯤ ꯑꯦꯗꯚꯥꯏꯖꯔ W. ꯗꯤꯖꯃꯅꯤ ꯁꯤꯡ, ꯎꯃꯥ IT ꯁꯦꯜꯒꯤ ꯀꯟꯚꯦꯅꯔ ꯗꯣꯛꯇꯔ ꯕꯤꯆꯝ ꯀꯨꯃꯥꯔ ꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ MDCꯒꯤ ꯐꯥꯎꯟꯗꯔ ꯆꯤꯌꯔꯃꯦꯟ ꯂꯩꯈꯤꯗ꯭ꯔꯕ ꯖꯤꯇꯦꯟ ꯁꯤꯡ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯎꯃꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ K. ꯕꯤꯖꯟ ꯀꯨꯃꯥꯔ ꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯉꯁꯤ ꯑꯖꯨꯀꯥ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯑꯖꯨꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯇꯨꯝ ꯃꯩꯄꯥꯛꯁꯅꯥ ꯃꯉꯥꯡꯅ ꯍꯥꯏꯈꯤꯕꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯑꯁꯤꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯇꯤꯀꯦꯠ ꯇꯥꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯀꯦꯠ ꯐꯪꯍꯧꯗꯕ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯝꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯥꯏꯖꯔꯛꯂꯤ꯫
पामदब थोदोक्सिंग थोलक्पा तारगदी मदुगी दायित्वसिंगी matangda ajuka jiribamna tumina leithokloisu hairakle ngasigi mifam asida lupki vice president Shyam Kumar Mutum finance secretary Yanglem Roman Singh amadi atom Rajib su saruk yakhi Amkilgi president oina thopurambi ima phanjobam sakhi leimana leikidabada apunba kaithel sinai bilup kanglei pak aksilna awaba phongdorakle Imana laikidabasi kanglei miyamgi yamnamak chauna mangzaba amane imungi miyoisingi awabadasu saruk yazari haina secretary general Konthaujam Prabha Devi na thadorokpa chirol amada phongdorakle Chawkhat Thaurangi Thabak Singh Paikhatnaba Panchayat ki damak Kendra Lengakna Thadokraba Senpham Singh Manipur Lengakna Thadoktabagi Mayokta protest tawraduna Manipur da lariba Panchayat Chamaga Humpumathoina Konba Mafam Singda ngasi ayuk pung 3 tagi hayeng numidang pung 3 fauba general strike hokre Cheragasida yamna ngallingai mamang chehigi December 13 dana pre-board exam manungda ban blockade natraga general strike tawbidanaba haijakhrabane maramaduna ngasi January 19 tagi kauriba panchayat ki banasi hainingai leitana yaningde haina All Manipur Recognized Private School Welfare Association na wakalakle COVID na maram moiraga imung kaya na awaba mayok nariba matam asida class 10, 11 amadi 12 ki form fill up ki senpham ka hena mahiloisang sing na lawriba si khudaktagi lepkadabani loinana laukshin kiba senpham sing handokadabani haina Desam headquarter gi secretary Education and Academy Affairs na thadorokpa chirol amana khanghalakle Assam amadi Meghalaya ngamkhai chet nabagi matangda chet nariba area tarukta chada marfutarani pan yanaba purakpa ngamle haina ngasi Meghalaya gi CM Conrad Sangmana maki cabinet mifamda phongdokre ngamkhai gi chet nabagi wari sanabagi matang kharada sengdok nabagi damak cabinet mifamasi phamkibani haina su Conrad Sangmana phongdorakhi Arunachal gi Mayodhya hariba lamdamasi pukning huna phazaraba tourist singna pamjaba anuba destination ama oirakle mathaga Assam gi Tinsukia dagi kilometer 63 khaktamak chatlaga leiba Mayodhya miyamna de masak khangdriba top pa ngorok ngoba malem amani haiba yai maramde ngasidi Mayodhya si ungi ungaktani lambi ching upanwapan namak unna kupsinkhre Awang nong pokta prakitigi ungi phazaba yengnanabagi damak Mayodhya tourist singna pamjaba destination ama haibadu oirakle Yamnama pungning nungsiningai oina police jawan amagi memorial mamana sabikhre English ngani tarama thoida naksal attack ta mapunsi loikiba machanupa police jawan Basil Topogi mamana sahid oikraba machanupa gi mafamda ikai khumnaba utpoina Chhattisgarh gi Jaspur gi manungchana leiba Parva Ara village da memorial asi mamana sabikhi ichagi damak ayakna chauthokchei haina paumishingda mahakna phongdorakhi Ratan Tatana matam sangnadagi mangjarakpa manglan ama ngasidi mayek sengna mangphaunakre Air India haunabi matungina ngasidi Tata Group ta muk khusinakre ningsingba yai biding hidanaraba matung lengakna mamang chehigi October 9 da Air India si crore lising tarani panda Tata Group ki subsidiary Thales Private Limited ta yonthoki Air India da ahongba amadi phagalakpa kaya uba fanglagani haina mayamna thajanari maroina Tata Group na midyeng thamgadoriba se Air India aircraft sing matam chana paihanbasini haire England da tangai fadana face mask upayawna COVID ki athingba kaya ayamba lokthokre vaccine booster kapa hokibadagi COVID na maram oiraga yamna makkanna naba amadi hospital da admit tawba hantharakpadagi Britain lengakna athingba singasi lokthorakibane COVID pu flu amagumna layengnanabagi lalong ama pandemic matungda paikhatnaba hotnaragani haina lebagasigi health official singna phongdorakhi aroibadangasi tentakpa maroiba pau khara Assam gi MP Pardut Bordoloi COVID positive oikre haukiba pung kunmari sida Assam da COVID ki anuba positive case lising ahum ga chatruk humbutra taret pangki kunna laikide ICU gi phamung ama fawba leitaba Assam gi district 13 leiramle sel leitabadagi ICU phamung thamba ngamdabani hairakpada lengak tanatana miyamsu angakpa oikhi RSS Chief Mohan Bhagwat ngasi Agartala dagi Assam gi Barak Tampakta thungkhre numit mangani gi khongchutta mahak Barakta lakhibane
Assam Assembly ki budget session lakliba March 13 dagi hauragani. Assam ki municipal Mikhal Singh March 10 gi mamangda pangthokani hairi. Bodoland gi BTR Santi Chukti Tonokiba ngasi chahi ani mapung phakre. Chahi ani mapung phabagi thoram Kokrajharda pangthokhi. Arunachal ngamkhaidagi kidnap tawkhiba Miriam Tarom ngasi Chinese Army na Upper Siang District ki ngamkhaida Indian Army da khusinarakre. Adubu nupamacha si medical test taunanaba Union Minister Kiren Rijiju na phongdorakhi. Arunachal Pradesh ki Walung Kibitu Road General Bipin Rawat ki mingda tholagani haina CM Pema Khandu na haikre. Panbayai Arunachal Pradesh ki Raj Bhavan ki hall amasu ngarang Republic Day numitta leihidraba General Bipin Rawat poikai khumnaba utpoina maki mamingda thonkrabane. BCCI na West Indies ki mayokta India da sanagadoriba ODI ki Indian squad amasung 2020 series ki squad singi ming lauthokre. 5G wireless network technology singna bagam mari linana Delhi High Court na actress Juhi Chawla gi mathakta thamkiba lupa lakh kun gi fine adu ngasi lupa lakh anida hantha hankre. English amaga chamapan humphumari gi Tokyo Olympic ta India gi gold medal purakiba hockey team gi captain amadi hockey legend Charanjit Singh ngasi una Himachal Pradesh laiba masagi mayumda laikidre. Padmasri amadi Arjun Award phangkraba sanaroi asi masagi chahi marfutrama thoi sukre. Malem gi IT sector da Tata Group ki Tata Consultancy Services na IBM bu tung oinaram le. India gi External Affairs Minister Dr. S. Jaikishan COVID positive oikre. Inglisingani kulhumdoi gi January thada chahi taramanga suragadaba angangsing vaccine kappa yaragani haina ngasi leingakna lauthorakre. Haukiba pung kunmari asida India da COVID ki anuba positive case lakh aniga lising marfutaruki mathakta phangki chaunga ga humbudra humdoina COVID number moiduna laikide. Amadi India da hauzik phawda Omicron gi apunba case masing lising mapan ga chatruk humbudrani thoi yaukre. Coronavirus ki Omicron variant asi miyoibagi unsada pung kunmathoi hena hingduna leiba ngammi haina handakta study amadagi khangba ngamkre. Bangladesh ta election commission sembagi parliament ta bill pass tawkre. Amadi Russia amasung Ukraine wathokam mari lenana NATO dagi Ukraine bu lokthokinaba Russia gi wakat US na yarakidre. Ngasi kaya natin Arambai News Guwahati da may tilon gi pau sandok chaba matang installation sa bagaloy na tabiri basing bo makasohan na kurum chari.